Impact News ki Impact Health Link for a Healthy Manipur. Program asibu miyeng tabiriba mayambu ahan bada Joyshree Usham na taram nokchari. Ngasigi episode asida khone yamna special aba topic ma puduna lakchari. March ki nipan asi International Women's Day pangthok khiba numit aduga mari leinana khone pujarakli ba topic asi women mental health ki matang dani hiramasi ki matang da akupa marol thambina begi damakta khoi studio da lengshin duna leiri ba expert asi miyam da shak tak chage mingoina panjarabada Dr. Mona Nongmeikapam, consultant psychiatrist, Shija Hospitals and Research Institute Private Limited Langol, former associate professor Sri Devraj Urs Medical College Karnataka. Dr. Buahan bada taram nokchari. Doctor, International Women's Days in March 8 pangtokre balance for better and gender balance purakna bagida makta hai nako ado why we have a kind of kai da makta numid asi palan taw khibano hai baje ko yam obvious way society da nupi sing yamna suppress tawrga leiba mogi thak se wangkhatna bagida makta haina ado masiga loina na ju akoi je nupi sing sida mogi mental health se phagat han baje yamna darkar ta bani na psychological empowerment se yam darkar ta bani na akoi International Women's Day ga mari leina ba women mental health asigi matang da yam kupna thambina ba haijage han bada Main tabiriba मैं आम्बो खुरुमजरी याम हाइबगी दी नते दबो topic सिना यामना कहनी नुंगशिजरुबा अदुका support तौनिंगबा ओइबगी women mental health की occasions की मतंग दा मतंग चारे हाइदुना वहाई खरदंग मयाम मफम दा थमजगे न लाकपनी most importantly ngasai की हंदक चही की theme से social political equality balance for better. Balance for better, sorry. Stage fright. So that also happens to psychiatrists. Aduna balance for the better. Shida moina promote to saying gender equality porakna ba. Aduga mayamda chapmana ba thak amada kwa numtigi oina. Aduga ngasi numit International Women's Day na tang ni panda loikre. Adugi numit to the team amata oraga lotion gadabana taba. Numti numit khudingi ngasi nupiga nupaga tang manana chatminana ba in every field, social, economical, mental health, or even physical health, every right chap manana phangminana ba thabak tagi job seeking dagi every field could samnana chatminana ba giramta promote togiba hanaki theme ni asigi matang sida matang chare haiduna women mental health ki matang da sukhara khoi nei nazaning bani ado women mental health haraga khoina ngasai anaba bubna taba mental well being the focus tawningi mental well being hairi miyoi bagi ngasai society da chanaba ngamba magi tawgadaba thabakta thawai hakchang yawba nungaiba ngamba as well as spiritual well being sibu khoina mental health ne haina define tawzaningi yam nungai doctor Dr. Pasi mental health haibasi anaba do phanba adu khatanga tabida to maintain a healthy mental life. So suppose ngasi tum hawal pa matamda so suppose Joyshree haibiro ko people machu phazaba iningi mi unaningi achapot ahawba chaningi adu phawrak taba ko mi unani haibada nungairak taba thabak kaningak taba mi masak muni khanbada thwai nungai taba adagi hayeng kai kana doino ngasi se kai kana doino life nungai ba phawrak taba adubu khoina mental well being leingam taba ko adagi di mi avoid toning ba society dagi ko adagi spiritually you feel good about what you do adagi di ai target khara leri si tawningi mayamgi aigi family gi adugumba nungai ba dunga maktaba dura mental well being do laitre then probably you might need help hairaga koina hidak mayam jaraga shock treatment moisin manda yam kihan gre natra wire blank wire mayam thamaga masam go loi phai khalaga ngauba admaina portrait to bibudo yam lali haizaningi aduga mental well being hairaga di just like imanabi ga unaraga wari tanaraga suppose imani tanaraga ko imungi nungai taba share tawraga khitang nungai ba phangbodu busu akoina supportive psychotherapy haina chingi ko aduna that is also part of psychiatry yam nungai jare ado Dr. Mona dagi khangjaning basi karigi da makta akoina women mental health focus piri no ba haidi mental health hai ta di nupa nupi chap mana pham thok tabra
Manai amasung manade. There are many factors. Aduga akoina hygienic, but number one na gender disparity kharle habiti nupa nupigi biological oibakwa degi di chang sem degi ho society degi oiba khena bakharle and plus nupa nupi sina samaj da degi tawba thabak role kai kam yam khena rakpagi bias amasule. So there is a disparity as well as there is a bias. Masagi khena bada hairaga biologically kwa nupa na nupi degi serotonin na khoi hakchang da produce hormone mental well-being feel to naba hormone do nupa da puthopagi saruk hele hai adagi nupi da chabokpagi hormone myam ko khoi estrogen progesterone mogi level up down chatpa khoi menstrual cycle pregnancy or even postpartum adagi menopausal matam da hormone change leibanina ngasagi dysregulation khoi mood dysregulation nupi da na khara hele ko adagi amuksu nupa ga nupi ga manadaba anaba kaya le this is supposed nupi da depression anxiety na nupa dagi chorap na anirak saruk hena hele na hai aduga amuk nupa da na mu alcohol adugumba ko adagi di ngasagi antisocial personality kana phukna chaina ba ngasagi am saugon ba personality adugumna nupa da saruk khara hele ko adagi di akoi nupi da ko isa su khangbiram gani so suppose before asking kai topic ngang do ngasi kai se toino so there's so much pressure on women koi masak phajana ba ko so body dysmorphic disorder na nupi gi lei dagi bulimia anorexia na mayang khang da ba ya da bagi nupi da tension lei ba adugi kahani beauty related anabasu nupi na thengna da ba na te ko so that is the difference adagi te mu masagi culturally hairabada khoi meitei samaj di nupi gi hak amasung kahani khut samna da na chatli se huzik ta na tane khoi ima khoi dagi boy matam dagi dum moi su dum mapan thola ga thabak taw ga tamni they were economically quite empowered ko aduna akhoi society da budi khara makhai di phai ko adu ore ga sung asagi nupi da tawba ya de dagi ni moi gi challenges physical abuse aduna chingba mayam sina mu nupi da uba nupa da leitaba na ba kayam sulei ado hojiki Dr. Napandi ki ba mayam sina maram oiraga biological or social disparity khogi roles expectation gi disparity mayam leibasina wakhan leina je tongan tongan ba makhan nupi da nupa da thengnei khara makai khena banina nupi gi well being mental well being si the focus to wasi ju maru ne haibasi doctor na haipe panjabani ade mathang da khangjaning basi doctor nang sai panbi khiba nupi sing da hormonal imbalance or up down sina maram oiraga anxiety disorder or mood disorder kumba narak pagi chance lai haina takpi khibanina oziki maroina postpartum mood disorder haida postpartum disorder sigi matana kha takpiu haibadi postpartum khata na te peri natal hai hadi masagi angang pokpa matam dagi pregnant oibadagi horaga ko angang pokpa dagi even angang pokpa matung da leiba pregnancy blues kind of hainai dana entire period sibu perinatal psychiatry na hojik yam kana promote tori neman sidi pura chauna neman National Institute of Mental Sciences ko mogi su yam chauna branch ma hangre adi entirely aduga only perinatal psychiatry to focus on Friday OPD ga so hogre ko maybe khoi su matam amada khoi gi su lakani ko so aduda focus story se ngasagi nupi ana angang pangbada hadi pangna ba hona ba su ko adagi expectation kaya amali nupa na hana pukodabani angang kya su gre do to gre mama da pressure yam leibido adagi angang po matung da su ngasagi magi waruba naruba mayam da ko so very commonly khoi na thengna bada baby blues ko san haidi gi bada ko baby blues se almost 80% nupi da angang po matung da thengna yan hai aduda yamna waba kapning ba nungai ba phangda so aduga ngasagi khoi gi societal role ga tare mama di am harau gadang ni ang uraga tum ba jaba khangdabani mama di tum da su yai ang du uradi kana akhoi gi societal expectation duga masa sa nung sidra male ne kai mama du gi oidiba kano duga aduna mayam na accept to du baduna hena challenging oiduna sumaina post baby blues khara hena su kind of adubu self remitting ni hidak darkar leitana adum automatically ngasai gi na ba yek pa mayam do pharak paga adagi khoi gi societally hai tare so si son ba khopa nungai ba mayam do aduna su adum self remitting mathanda dum phagi but pharak trabadi
adu postpartum depression ana ko within 6 months uba phange 6 months depression gi khoi clinical depression gi kano che adu 2 weeks gi hena ko ngasai gi miyoi bise amna kapning ba thwai nungai ta ba sening ba adegi di isanang sai hopelessness ka pan gi to psychiatrist yamna widespread or not just as ko helpless hopeless wordless na isagi manghun yaudre ko adegi di kanam ta na mateng pangbidre ko adegi di ai jinu phagala roi sidegi hena kai su phadingai leite kana khan ko wakha yam thaba si mayam se pulap uraba adegi suicidal oiraba adu di ngasai gi postpartum depression do idoni ko yamna dum chan ngwangi 10 to 20% high chocolate laba jaga tana do ko India da ko na study macha khar tau gi ko about almost 40% ba tau gi aduga ngasai gi postpartum psychosis sai sina mu khara tange lising na amagum ko sidana mu ngasai gi kari symptoms leba gi psychosis gi sidana ngasai gi nataba khonjen ta ba nataba wakhal khan ba yam ki ba adagi even angang ge against yam khan ga le mama se adi angang do phattabani natraga na angang sina inusidre hat ke tawre kana delusion kana wakhan natba wakhan asi hormones mai amduna effect tawraga tam lai ne ba aduga moina study me amna sum proof tawrapoda masi se bipolar disorder gi manifestation ne na so hai aduna matang chara budo aduna ngasai gi stress increase to buduna kai na part ama oina manifest tawrapane na sulong ne adu masi phajana matam chana doctor da chatuna lying targa di phabangam gadori bra natraga yes definitely lying bada yaba yamna lying ba yaba aduga lying gadaba na bani kai kino da sidadi mama du khatangi punsi nate angang du magi su yamna kai kino da angang du mama ga di yam toina samna dori bini ko angang du gi immediate life ki risk adagi di angang du gi future da so adi mama du nungai bangam draga di angang du da good nutritional or emotional psychological support bi bangam aroi aduna miyo ani gi punsi ne chida aduna lying basi yam hena mathau tai ado doctor matang swaide panjaning masina hojiki maje postpartum adugi wakhan nungai taba charang na ba mayam je leire hairaje aduga example akoi society da mai macha je nupi oiram taraga di family support piraktre hairaje adu si matang je da doctor aina khanjaba da family gi support su yam dakra tabra khanjai moina kari gumba mabu na thaibi taraga di mai gi anabu da hen henjin gani na khanjai doctor adu si matang da khram henna ma khoi gi audience sing na yam haijan ne do boring oigadra di khangde aina thaina matam chahi amani mamangda hoina ICMR gi hadi Indian medical research ki ko moina funding to biraga ICMR na funding to biraga hoi Seoul da South Korea da chatkhiba kano ni ko aduna South Korea hadi interesting kitang oira so hoina chalaga present to zaruba paper amani aduda hoina to gi si yamna chamna ko adi case population habiding asai hoina mama sing se second trimester tha ahum lanjala ba ko pregnant oiba matam da moi follow si Manipur re to gi ba study Karnataka da medical college ki tawjabani aduna moi su rural area obini na yamna frequently moi post antenatal checkup ka chat pase hadi chabuk pi wedding da pregnant wedding da checkup chat pase moi yam satina uncommon oi ko aduna moina lak ba patient khara du khoina chama mu lauraga moi sida ngasai gi khoina psychological support soina postpartum depression ko ba pot am lei aduga section ga dabni adigi di imung manung gi nuai ta ba moina time to time darkar lai ba khoina emotional support adigi psychological intervention pb ba case khara chama similar re aduga su yeng dana ko na direct post angang po ba matung da within 1 week khoina animak group ani sida khoina ngasai gi depression rating scale lama apply to zaraga patient sing sida depression kyam lege ni yeng ba matam da surprisingly ngasai gi intervention hadi khoina psychology waris hab hida su yaw de ba ngasai gi waris ha gi da ba takpi gi da ba group to da 41% incidence of depression aduga ngasai gi khoina help to ki ba aduna 17% khatang oi ba so waris habiba imong manungna kari anabano do khangaga hoi we are there nangna hoji khali do normal ni phagini na tumaina mayamna stand to bibese sina su ngasai gi anaba du gi changka phaniamna handai na hoina thengna jagi hoina present tawzurba paper adagi doctor karigumba family members na understand to biram da targa di mai gi laina du yam henjala ka dori bani adagi husband wife ki marital life ta ju yam thina chayet na ba yam thina chaithing mayam pira duna adagi family bo kai duna divorce pho to bo ya ba tang takak la ka dori bani have doctor adu masina yumban grabanu pi ama mai gi macha unabada
adagi unaraba matungda thengnabada khara highlight tawreko doctor ibani na nupi gi matangda khanabada adam ani subada doctor dai khangjaning basi hojiki teenage girls moise moi first menstruation kumba lakpa matam adagi moi peer group pressure ga thengnarakpa matam si matang da su khara moi gi mental health se kamaina phangani kari kari challenges leibage habado khara thambi haijage Hoi, Thailand kind of the hysteria na tabiramani hysteria haiba wa hi se khoi uterus tagi derive to bani na hai ari adu ki matik nupi da tawgale na ko aduna ngasai gi khoi society da su yam toin theng ne ani nupi macha sing sina moina ningi buduga oiri basiga yam khena ba nataga moina yamna thazaru da ba ka hai ni psychological trauma which might be trivial to us khoi da di cham cham bane na khan ba ko adu moi da di yam chaw serious oi ba aduna moi ngasai gi reality duga sing baduga keno to ba matam sort phongat bi wandhabi adagidi different sort of psychological manifestation tawraga lakpa yawi ko adagidi ngasai gi takpi adagidi moi do ngasai gi stress to pu ngamdri ne na different sort of kahani help seeking which may not be in the correct way mama hoi da ko ai thwai nuai tre ai boyfriend khana hore adi kumain li ru ni ko imanavi ta tanaraga moina chaw hai ba hida khar cha ba adagidi different sort of cult follow to ba ko adagidi mobile gaming adugumba different addiction ko adagidi photo phazaba hapta ba ya de na aduna important orak tu na ko ngasai school ke ka avoid to rakpa maya to pa thopum thokpa da neglect charakpa aduga ngasai gi ama ba na school chaning de adai ke dore han dagi mawong ole na pumpa da ba khatpa adugo moi basically that might be a cry for help ngasai gi deliberate self harm sisu aina pan gi ba da yaw kitre ngasai gi nupi da yamna hena deliberate self harm adi isana isabu kapchaba gumba so chahan ba sisu ngasai gi cry for help ne na hai ko sisu nupi da na ka ma hele maybe because of our societal expectation na khoi perfect to kadamni phazadana lai gadamni adugi moina kop to banga maktaba matam da moina sumai na to haijabam ju lai ta gum to taina basu taina bangam da gum to do isa do len da maybe suicide commit to na ba bol ju oi phat ta bagum to ko so sumaina deliberate self harm to raga moina help darkar le na seek to ba ado attention seeking ne na khoina kaino to ba yade push aside to ba yade that might be a cry for help which may become worse akoina matam chana mateng bang bi hodragadi aduga matam chana teng bang bi horagadi moi pik problem da khoina at the root akoina dum nip to ba ngame ko adu gi so khoina section da yade aduna haibadi hoji guardian sing mama mapa oiba singna maigi macha kano macha nupi sing je moi kari phasna loina bi batare haibata ko doctor adagi any sign and symptom mark label khotpa or kamai to rezi matam time to time worry sana bi bata tare adagi di why wait hani precaution is better than cure haiba english ki lei ko aduna ngasai gi kai huran matungda kaino mai da ne khoi meti ron gi da hural matungda phuwa haigadra nga hauba kana haidane aduna kon tawgraba matungda khoina prevent tawbadi ka shu ya roi ko aduna angang sing du se suppose menstruation lak se adum angang sing khangde ko it's a very disturbing time aduna hana psycho educate taw bi hoba ko adagi premenstrual syndrome ko nga sai gi period matam da yamna na ba adagi mood swing leiba adagi mi khara dana mood control taw ngam da na teenage na henna hen badong male hawlak matam because it's for the first time adu chawraga su dum tawdaba nate adu premenstrual dysphoria na mood yam nungai taba adu de anaba oidone laing ba su darkar le ko aduna khoina sumain tawba lei leiragadi haira o na moida hana intervene to biba adagidi namana bising sumain thengna bada hari hana mangsong na psycho educate to bi hoba takbiba aduga it's okay hai biba adu su yamna important ne na khanse yam nungai je doctor adagi masina hojiki kano two stages of women na khone discuss to zakre ahan bazina teenage kano ahamadina pregnant women ani su bazina teenage girl da ado akoina hoji phobra discuss to baje mostly biological the base to rape ado mathang da khangjaning basi hojik teenage oiba matamda moije class 10 metric tha kani 11 12 adai kari subject logdoino career rom da social expectation rom da asida zu moije yamna confused atna psychological well being se the I think pirokpa ya do sigi matang su haibina khara thambiu doctor ang sing se dum they have a lot of confusion adagidi a lot of ignorance haitare tawningi buduga reality ga match tawde ado guidance
inti nuai na phang daba adugi career counseling ko adagi time to time support ko school sing da su reach out to jage na plan tawri so time to time haidi moi su hangning ba question kaya khang daba kaya ado khoi na wari sana raga icham cham ba oiramba ado moi da di yam sathina chaw ba aduga haibam su khang daba help lobam khang daba gi aduga mo am pa na di angang se approachable oidre ka da thong no jan legre mobile da legre mom tawre na ba da pakhat ba aduga high raga su sauni kana sum avoid tawba so these are no longer things that khoi na carpet makha da lo chalaga thamba ya ba pot na tre ko they have to be out in the open aduga moi damak te kari option lege si teenagers sing je where can they come out kari platform da tatlaga kamaina kana da interact tawraga moi confusion se kamain clear tawni masi so hybrid do yam chume ko psychiatrist sama da chatpa hasidi imong munung khangani ko wa da yam chawthwe so school health school counselor gum balai ragadi nothing like it ko time to time akoi mental health workers hai tare ko akoi mental health kaino me amse provider me amna so chatlaga moi da reach out to su la loi na khale kai gino da there are so many things matam dugi yamna chawba wani maybe khale ga phagi be ai or they will do drastic things adu ko na it might be too late aduna khoi na matam time to time angang sing do reach out tawraga adolescent child and adolescent psychiatrist su yam chawraba lam mani ko aduna khoi na reach out to bi di phayen ningje adagi hojiki pregnant women or yumban grab nupi ama maje thabak tahogda taragadi housewife oragadoi housewife orazu imung manungi thawang mayam tawrja koi society da nupi na taw thabak ji yamna value lei na khanbi da bagum paisa mapan dagi husband na paisa talaga purpose ni hana important oibagum smaina khanbi bada magi wakhan da nuai tawa yamna wordlessness or ngai hopelessness adui feelings lak pase si lak taba nupi khara zu leiram be ai do lak pasi ju yam leiram dong mal le han khanjai doctor lo si gi sigumba feelings tege kamaina ngak thokadage adagi sigumba housewife singi damakta kari suggestions leibage kari tips leibage doctor na kar panbina wa haijage akhoi society gi hanagi so haijagi bedune ko phanyam di empowered or yum na leire haidna so loan ba khotpa mogi haijaba khara ko economical independence so yam important ne khoina ngasai gi risk factor mem analyze sojara pa matam da ko ngasai gi anaba mem du gi risk factor mem ye pa matam da economical independence leiba adagi di ai nare doctor chatninge haibasi gi decide to bagi mana role lobong ngamba so yam important ne ko housewife ni haibidi homemaker hojik more correct term da ko ado homemaker ne hairaga su ngasai gi mana yumgi hadi by choice oiraga su ko some amount of economic independence adagi magi health ai sinare na put across to bangamba ko ai doctor chat ke had khoina sum yam toina ubada nupa di dum ai kanom tore tumba yatre kanom tore ai yam songninge kana dum psychiatrist no balai nupi gi di round about mostly the family na ningaga pubirakpa natragadi mostly doctor mai gi matam ju kai thokpa ju darkar tari bani thawak mayam do mayam khangidra leisabi organa amu hena adagidi psychiatry hidak charam bodo dum tumin lei thokiba koira matung da postpartum psychosis pura flare up toraga uba aduga moi lohonge haraga nupa mem da tak thoktoba hidak tumin lep thoga matam khara charure pharure aduna lohonga di kmaina hidak continue to do stigma mayam kana yauba ko adun nupa gi di dum continue to bogi option do leiraga nupi gi na abruptly why to stop adugumba haibagi question khara lei ko so a lot of psycho education aduga ngasai gi psychiatry gi hidak charaga su pregnant oiba yade haiba su kasu leite there are treatment options ko adagi di angang lactation da angang sangom pithakpa da su bera leite ba hidak option mayam leire aduna ngasai gi nupi duna lohong ga doriba kai gumba lohong ge na plan tawraga su ngasai gi pull up oina join to minarga adugi adugumba yamna kai hani broad mindedness to hozik darkar lei adu doctor si matang sida married or husband and wife say nupi is a psychological problem lei hai taragadi karigumba unfortunately in future moi legally divorce kumba tanagi have matam da angang e custody je mama je mentally ill oiba mama ni na maung da phangdaba yai have ki dana admaina losan ba gumba su leiram dong malen khanjare ba doctor aduna openly share to bangam jada ba adugum su leibra haina khara khana ki si adu matang aswai da break ama hana lomuna kishi ko matang aswai da break ta logjege break ki matung da Dr. Mona ga am kahna wari sanaduna women mental health gi matang da khangmina kishi
break ki matungda amuka hanna taram nokchari doctor na break ki mamangda hojiki social or kind of biological factors mayam pandikre hojiki mental health ka mari laina ba ado break ki mamangda I hagna doctor da hangjaki ba wahangdu hojiki Yumban Grabanupi Haradi, my mental health ki problem layam taragasu, husband or husband ki family da Haidok Pasi ki Rambaya Hibadi, Nupaz in a Karigumba in future the amount of divorce toge or Kudong Chabalogi Bayai and my mental health ki issue labor nupini Hai Targadi, Magi amount the Gitanza or Kudong Chabalogi Bayai and the Lolaga Tamasulam, the Dong Mali Sigi Matanga, Tangana Karikari protection labor gay, the Adum Matanga Tamina Bahai. Husik Joyshree point out tori do yam important point ni but aina reassure toning badi husik khoi mental health care bill na no ba khoi act ama pass to gi matung ina husik mental illness na ba ko mioi singi damakta protection gi adi right to own property ko adi gi angang leibe yabagi angang kaino custody pai be yabagi mayam protective mechanism mayam leire plus there are many agencies to protect them aduna heta kaino to budi yaroi aduga maga mapaga joint custody aduga mamado smaina bipolar oizaraga su medication chari aduga anaba kaino to remission leire hai kadi they have all the right to lead a normal life so suppose akoi nahan lok thunga me hairaga stigmatize to roidana ko aduna naba ma leiraga su ngasai gi nabdo anaba lying tauri aduga aido normally function tawbanga me socially economically productive ore hairagadi moi to legal guardian oibagi su tum right legani aduna haibadi husband singina asai gi nupi je mentally ill ne maona kudong chabaloga anytime divorce tawba anytime angang kasri adugum je kemta tawanga maroi aduna mental health issue laitagadi lotsan dabida thoglaktuna aduga sagi legal grounds hairagana haidok tabadudi that can be a cause for divorce aduga kragadi ma mentally ill loire hana divorce to bagi there is no such cause moi adugi di provision like de habdi losalle haibaduna di ngasai gi moina khanaba hoge di manus maina koidigi arot pa wa leire haibagi putorpa ye aduga hana seina khangnaragadi ma nare haibagi ground di ma divorce to bagi kemta right like de then have the even like habdi masai ha khoi gi samaj na su government na ko adagi di WHO ka kamam na khoi mentally ill mam gi right singje amna safeguard tawri hai tare ado doctor dagi mathang na khangjaning WHO pan bi gi na World Health Organization na jing nupi gi mental health se phagana ba gi damakta kari measurements I sorry kari thogdang measures locally bage lokhot krage adagi kari plans le bage adu me am da khatam biyo hoi khai maru bida comment thohali bano ko adu nupi ga nupa ga khena ba exact cause se kai no adagi tholak tanaba adagi societal awareness poraknaba adagi even India da inang sai haizagi the perinatal psychiatry is a big thing ado many department mayam da hore ko Manipur da su thun horani na hope tawjai ko masi Shija hospital da di lebi river khoi su tawnaba handa kano 15 da su khoi nursing is program ma tawni aduna khoi gi di consultant tu yam da bani na ko sai gi nursing helps su yam satina big role ni psychiatry haraga psychiatrist mathanda na te clinical psychologist adagi ngasai social health workers mayam le rakani ko adagi ngasai aduna psychiatric social worker mayam intervention pull up adagi psychiatric nurses aduna mayam team work or kadabani na ko ngasai ki team support darkar le aduna khoi husik sisagi nurses mam da su awareness pora aga akhoi perinatal psychiatry oina aim tawraga like basic angang ga bonding tawna mama ga postpartum blues tawgali normal ni takpi ba ko aduga sidegi henjalagadi doctor tanana ba adegi hidak su option lai adu hidak se sub lok thongure na ai allergy na ko do na te aduna ai anabam leirame na su aduna ai gi mingo oigadaba na te ngasi na rami I'm taking treatment I might get better aduna mi kudimaki chance to live and a chance for a better tomorrow adu du khoina kakpagi ke right like te adu ngasi ai na de na heng na roi haiba leite aduna label tawningai thoina mathok ta de na ningse yam nungai je doctor adagi loirak pada doctor dagi khangjaning basi khoina hoji phawbadi mental health ki problem gi matang da mayam ngangna kre adu problem ase laktringai da how to maintain a good mental health kari tips any suggestions any tips to have a healthy mental health for women okay the thamina bhai je ge roi bada doctor
number one, de-stress am important ni ko. Hoi maintain no pising se thona budi phei atubu thona sina pang thona di uni ngai matau leite ko. Aduna ngasai homemaker gi wari togre. But what about the women who go to work? Natra thabak chatringe da su yum gi thabak su loin torum gani adi thabak su chat gani yum halaga ngang like su ta kani tuition su thiluni adum yamna thona hena phamban su. So knowing your own limits, accepting that ai nangam da thabak lei ai si degi hena ngamde, delegating hadi khar khar sina thokpa angang thin bado mapa nangam badi mapa da khar sina thokhiba ko yum gi sing ba khoba nang loin tawdra ga su angang sing da su khaka yen thokna ba adamaina thabak delegate tawba de-stress tawba isagi matam khara off lawba ko maybe cha kap ma thaga mathak ta ngatang phama khabar pa ba oram ba yai holiday ngamjara ga nangam jaba ko mai mit ke ba. All that is important. Maru mapang self care, yes, maru mapang unaba. Aduga yam nungai traga wari sa dokpa ko. Adi journaling su nungai. Adi nupi gi oba emungi adi imanabi da su lining da ba ikai ba khoi nungai ta ba wari mayam leram gani ko diary itokpa ko. That is part of therapy. Aduna khoi adu su yamna stress relief oi. Aduga when all these things are not helping khoi na hotna ba ya ba hotna re nungai na ba hotna re sei tare nungai ba phangdre. Yam kushale hapta ni humin chale then ngai raga lai thuk to ba. If there is somebody adum kana tanaba yabage tigat piu na raga di lok thonge puk na re khoi doctor tanaruni thamaina wakhan yam nungai traga so do bu anaba ne na masak khangbiu aduga layeng ga di phagini aduna layeng matik cha layeng lobiu. Yam nungai je doctor ngasigi di wari yam nungai adegi hangning mo question yam mayam laser gasu matam loisalak labani na episode asi matang ashwai de lotion batare doctor nadongi chilaba matam kai thokpidina khogi impact news ki studio de election na yamna important of a topic women mental health gi matang da kupna thami waida makta amka hanna thagat pafong doctor. Thank you so much. Thank you. Ngasigi di impact news impact health link program asi matang ashwai de lotion lakle mathangi episode ta atopa doctor ma pudina lakchege topic anobaga masi haraga mayam dagi kaina na baya thangni jari. Thank you.